पाजो थमोगे तिलंगा लंचा तकीसी की हौदन थारबू मैं मैं हुजी पार्सल लाइए ना थोलैबो थोलकोनेबको अदो पार्सल दो पूरा का चले जिसे मामा आर्ट की प्रोडक्ट अतनेबको अदो आई जुम जौरगा अनबॉक्सिंग तौगे अदुगा जेंगलके को करी करी पोट नाइदो वाबरसु लोहे ngसाइदगी लेपगा ngaइरगा लेइने पोट अहुम गनेबको अमा अनि अहुम पोट अहुम गनेबा दो होरेन अनबॉक्सिंग तौरगाने अदुम जेंगलके कई पोट नाइदो अदुगा आई कइनोनेबा आई कॉस्मेटिक की पोचैनेबको दो सी पोसे सिजिनारगाने फै नत्रगा फते आदि जुम जेंगलके खंगलकेबको मयामदा दा जुम जरगा खंगलगे येंगलगे को मैम खोइ लमीसे येंगो खोइ लमीसे समाइना फतबा हौरेबा थोकपदा सोंदसु फतबा ngata ngaireबा हंथातीना खुदोंग चादरे खोइ लमीसे हौजिको नोंग चुरकपदगी याद्रेबा लमीसे अदुगा साइदगी अमुक खरा फबा मु हौरे अखोइ जुम हौदी फरनी सिदगी को अदुगा सोम नाकंदगी चंगपा मफम सिदि खुफत अमा ओइरे अदा युम यौदोरे खोइ जुमादा लेरे युम यौदोरे को अदुगा येंगलगे गी पोचै सिंगसे मैं लोग तो वीर चमन मैं वाबना सिदोरे फी तुरमबदगी ने खंब्रा अक्ता पार्सल की निपासिने फोन तौसलक्तना अखोइ दासु लेतबदु हुजिक्ता लाइनि मासु कइनोदगी सुनाइदगी अबुंगो ट्यूशन थिलुरगने अदोगिदी सुनाइ जौबा मा अखोइ न पीना चमन करे चिंदर लोग तो हम जुमका हम दबिगा मैं चिंदर लोग को बुरा उनको मा कइगी लोग तोइबा चिंदा आई चमन करे चामन करे न मचिंदा लोग तोइबा चामन बता जुने ngangon बगी जुनी एंगोन दाम थितिना ngangbगी दो चिंदर में लोग तो बुडी तो बुन ना तो वाबना फी कन्ना तुरिङे द खंगबा आइना फी से तुब टारगेट अमा तौजरिबा सिगेन सिबो लोइसन गयाना दु टारगेट कदो फ्लॉप जारे अखोइ दामु ngaइनारेबा दा आइनाने पुथोकपना लुपा 100 खतंग पुथोकपा पोट खतंगी पुथुइनेबा अदुगा आजौरगदी पोट अहुम लाक्सलमेबको अदो अखोइ दामु लाक्पा ngaइरे आइ जुमदमु हलगा पैसा लौबदो तन्दना को लमीजु सांगुनिना दा अखोइ दा लाक्पा ngaइरे दा लागा अदुगा दा दगी तौरगा पोसे लहौरिनेबा केना तौदे दुगा अखोइ ड्रम फजबीजे उरे कई पोनो जेंसिको आइदी मामा आर्ट की प्रोडक्ट सिंगा तो ओइना सिजिनारेबको मैम एंगो आई फजना उद्रे खरा थांगलो का स्माइल हाइगलो अच्छ अदो असी सिजिनारगा एंगोंदने मामा आर्ट की से यामना कानाबा हाइ जाम फबा तांपो तांगजरगा सुने एंगोंदा जाम चानाबदो ओइग्रेबको दुना प्रोडक्ट पिरक्तरा जबरा पिरक से हांगदोइगो समाना लाइ पोसे मोय सी ख्वाब जाम फजबनी पाए चीना मक तोरगा लाकपसे हाने जेंसि कइनो आइना जबरा मांद्रा जबरा से फजबनी मसाने पेतो कइनो मुक चावना जोमागा मनुंगा नफी मुक कंपेनिको कंपे पाउडर ने दोगा बॉक्स के सामू जनगनि मनुंगा उजी मुक चावम जौरमि कमाय तोगे जेंसि को आइना मतम कुइनदगी ngaइजरगा लेरकपा पोनेबा सिसे वाओ महा मिंचिन के कुफदबा ओइने से म्या मा पक्का बिता लेगोय दुगा मिक्स तौर तई को से दुगा आई पप न सिगले रे पप सिका साना कुत्तगा स्माइ नमजलगा टट 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 तौदोनि तो हेंग तांग अमा लुहोंग चटपदा केथरक्तोइने सिसे को याम फदौदि माले असिगी प्राइस से मैम कयानो पिबदो 499 निको एदी मागी ममागी पोला दुगा मैम दादु नगा चिनगी नि एते मैम आइगा सी केना तौरेबा आइगी फी तुबगिने पैसा फंगदबदुन लैने खोइदा लैबी नते को मैम सिमदि मैम ना हाले कना ngaइरमी बा वाट पैसा दो
पुथोरꯛꯄꯅꯦ ꯂꯨꯄꯥ 100 ꯒ पुथोरꯛꯏ ꯑꯩ ꯉꯁꯥꯏ ꯅꯉꯣꯟꯗ ꯄꯤꯗꯨ ꯑꯩ ꯅꯉꯣꯟꯗ ꯄꯣꯠ ꯇꯞꯄꯩ ꯄꯤꯗꯨꯁꯨ ꯑꯩꯉꯣꯟꯗꯩ ꯄꯤꯔꯤꯅꯤꯗ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯩꯅ ꯁꯣꯗ ꯆꯥꯎꯊꯣꯛꯅ ꯑꯩꯅ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯅꯤ ꯏꯃꯥ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯃꯥꯅꯦ ꯃꯌꯥꯝ ꯑꯩ ꯂꯨꯄꯥ 3,000 ꯇꯥꯜꯂꯦꯕꯀꯣ ꯑꯗꯣ I think 3,000 ꯇꯥꯟꯒꯅꯦꯕ ꯃꯌꯥꯝꯁꯦ ꯇꯨꯅꯔꯤꯁꯦ ꯍꯤसाꯕꯇꯀꯣ ꯑꯗꯣ ꯑꯗꯨꯗꯨꯅ ꯄꯣꯠꯁꯦ ꯈꯔ ꯂꯩꯖꯕꯅꯦ ꯀꯩꯅꯣ ꯃꯔꯛꯇ ꯀꯩꯅꯣ ꯍꯥꯏꯒꯤꯗꯣ ꯀꯔꯤ ꯑꯥꯏ ꯊꯤꯡ ꯀꯥꯏꯅꯦ ꯃꯥꯏ ꯍꯣꯏ ꯑꯩꯅ ꯈꯟꯖꯕꯗ ꯍꯥꯏꯃꯤ 3,000 ꯃꯌꯥ ꯑꯣꯏꯅꯕ ꯐꯦꯁꯤꯌꯦꯜ ꯀꯤꯠꯅꯤ ꯁꯤꯅ ꯃꯌꯥꯝ ꯃꯃꯥꯔꯠꯀꯤꯀꯣ ꯑꯩ ꯃꯥꯏꯁꯦ ꯍꯌꯦꯡ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯐꯖꯅ ꯐꯦꯁꯤꯌꯦꯜ ꯇꯧꯊꯣꯔꯒꯦ ꯄꯤꯇ꯭ꯔꯨ ꯄꯤꯁꯤꯗꯤ ꯈꯨꯄꯤꯛꯇꯤ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯨꯄꯤꯛ ꯑꯃ ꯇꯧꯋꯤꯅꯦ ꯅꯨꯡꯁꯤꯕꯅ ꯀꯩꯅꯣꯁꯤꯗꯤ मोबाइल उठ्दै ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯃꯌꯥꯝ ꯀꯌꯥꯅꯣ ꯍꯥꯏꯕꯗ 339 ꯄꯤꯀꯣ ꯁꯦ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯄꯩꯁꯥ ꯇꯥꯟꯖꯕ ꯎꯗ꯭ꯔꯦ ꯃꯣꯕꯥꯏꯜꯗꯣ ꯈꯔ ꯍꯥꯏꯒꯠꯂꯛꯑꯣ ꯅꯪ ꯎꯍꯟꯅꯕꯗ ꯆꯦꯗ ꯎꯍꯟꯕ ꯋꯥꯅꯤ ꯅꯪ ꯎꯗ꯭ꯔꯁꯨ ꯀꯩꯗꯧꯒꯦ ꯕꯣꯛꯁꯇꯅꯤ ꯎꯍꯟ ꯀꯂꯛꯆꯔꯤꯔꯣ ꯑꯩꯅ ꯄꯣꯠ ꯈꯔ ꯂꯧꯖꯕꯁꯤꯗ ꯍꯥ ꯅꯃꯤꯅ ꯃꯥꯏꯀꯗꯣ ꯂꯪꯊꯣꯔꯛꯀꯅꯨ ꯑꯩꯒꯤ ꯌꯥꯝ ꯐꯖꯅꯒ ꯎꯅꯤꯡꯈ꯭ꯔꯗꯤ ꯐꯩꯌꯦ ꯍꯣꯏ ꯕꯨꯡꯉꯣ ꯑꯩꯒꯤ ꯄꯩꯁꯥ ꯇꯥꯟꯖꯕꯅ ꯂꯧꯖꯔꯤꯅꯤ ꯅꯃꯤꯅ ꯃꯥꯏꯀ ꯁꯪꯗꯣꯛꯄꯤꯔꯛꯀꯅꯨ ꯑꯗꯨꯅꯕꯨ ꯑꯩꯁꯨꯅꯦ ꯑꯍꯤꯡ ꯇꯨꯝꯅꯉꯩ ꯇꯥꯜꯂꯤꯅꯤ ꯁꯨꯝꯕ ꯈꯔꯁꯦ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯋꯥꯇꯥ ꯇꯧꯕꯤꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯇꯟꯇꯅ ꯑꯁꯤꯁꯨ ꯃꯌꯥꯝ ꯅꯪꯒꯤ ꯑꯍꯤꯡ ꯇꯨꯝꯅꯉꯩ ꯇꯥꯟꯕ ꯄꯩꯁꯥꯗꯨꯗꯤ ꯅꯣꯏ ꯃꯃꯥꯗ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯃꯌꯥꯝꯗꯣ ꯎꯔꯕ ꯐꯥꯎꯟꯗꯦꯁꯟꯅꯤꯀꯣ ꯄ꯭ꯔꯥꯏꯁꯁꯦ ꯍꯥꯏꯖꯔꯝꯒꯦ 599 पीको मैं मथा तेजी मैं इसे हुजिक चेंग बोरा हमका लोगे खलम बनी लुपा 1,950 पीबा चेंग दो लोगे खलम बनी हुजिक चेंग से लौद बिदा लई रे अजोना कोई हुजिक चेंग चाचा रे अदो न चेंग दी नंगी पैसा ना लौदना सी नंगी पैसा ना लौदनी चेंग चाचा रे मैं हमको मामा आडो इंचार ने ngasi dagi ना सको जिंगा का हाय मैं हमको हुजिक कनो मा आईगी चेंग की ममन दो माने हुजिक लोसन ग्रबनी ना हुजिक आई चेंग लई जरा रे अदोना हुजिक आई ना हुजिक चेंग की मौटा मामा आर्ट की चेंग लई ने आइसु मामा आर्ट की चेंग आई साथी न हराव या से मकी बॉय आई साथी न हराव मिनिट मंगा तक जोदरा मदे उनै लेके तौर बमनी माय फाउंडेशन के से दुकान दे 70 क्या न तो माय हाय मैं मैं थबक शुरू रगे दुगा मान रगे अंका मखा ताबा कइनो पोचे खरा लेगे दबसु वाली मेकअप की दिना ट्रे दुदुना को दो आई दुदुगी पैसा कन मु तालु रगे दो कोइ दादसु लोइना पोचे पुन म लेबिउ हाबदो नुवाय आइसु ऑनलाइन दगी पोट अमदा थिगी पुक्से कंथना बगी मे नगी पोट कडी लेगे अदो मांगोन द लोइना इन पोट सिसु लेबिउ हाबदो नुवाय देदना को मासु पुबा ngमक्ता बमु अदो फजनिंग बदी कौबनी न नुपीना को अदुना ई तांजबना ई लेजरीना बा मथंदा मु खुजी वाली लेगे दबा खुजी तांग तंग लेगे तविनी लुहोंग बचपगी को अदुदुग पैसा तालुरगे मयाम पितुबा हरुरगे चले बाय बाय मयाम आइसु लोरे मयाम वीडियो गनन बिरनु ए कइनो वीडियो नमी दुगु ए ngमजदरेदा मयाम अनुकुमन अखोगी डेट 1 दा अखोई थंगनाबा खुनजिदसु लेकाइसिदसु लोहमम लेबा नखोय लेकाइसिगसु लोहमम लेबा डेट अमदा थोक्सनबा अद निंग मचा सिंजिगी मनिंग थोंगनाबा होनाबदा मासे ngarang dang de juma makong hamdareba do dang tengna pung ama ta ge tawre mana phi tu lorakуда ada pung mari gi jahau dore da khong hamning ngaina ina o chumna hamning bo mara ina o aina he ko be sangbi re aduga di madi akhogi kaino oirameba sum normal oiramdreba masa se kari haini sonjare pangan no je ma chak chaba se ma phamna chaba ngamdre ma lepna cha hipaga chare ma se ko ma phamna chaba ngamdre ma je phamna chaba ngamdre ma phamna charame ba ko ado akhoi kare ai ni lafu bambi da ma khong da ising changaga kaino tawraga mathon da ka haidara pe mong ne bai di ki ru ma je boka haidara da hi na ga chakhale सिबो कना त होइगे बजो पागल सोन करे ई हंदक तुम बोय तौबगा दगी खुआम द बजिगा प्राजा पुंजल लगा हो जिजु रेस लौबगी मतम लेब्रा जेगु हयेंग होंगनी जेगु रेस की मतम लेब्रा बा से तु दबा जाते मी ऑर्डर लौसलबनी ना उपांग पशु संसार ही पशु तु दुइने बा मी पोसे रसन दुइने बई
이마 이와래네. 내 매친제는 막 베라 떠오르고 오직 그렇습니다. 미신이나 타박까 럭거든 자지가 미신이나 베라더라고나 묵시엠거니 묵다이니 묵시엠거니 묵다이니 수와브나. 이마 이지도래네. ai kari ki tailor se hairuri no khangde phi tu bo kari ge hairuri no ima rang na ne phi tu bo je hai lakta na ai wa hal mi boy ka ima hiram dra ju ba ba sa ba ta ma hiram ju ba ba thabak je hai jala bari je kari no ba to wi je hi na sa sak sa re yengu se nang yengu ko na sa pa ngan ja de woye Ma'am ahip pi mukbang. sai da nga thong ba le ba ju cha ya de nga thong du yu nya Chứ nga mà sao thùng này bà qua. nga thong ba cha ya de Tomato cái tàu cái thùng này bà. Mà nằm sẽ cha được bởi ham tới đi này các bạn. Lúc sẽ dùng tu. Chứ mà thôi cho cha nó. Cái này mà umorok sẽ chứ cha bắt đi. Xin nó bút cái đấy cái nó tàu được break phá tôi nào. Break tí gì cái lời này break làm thuốc bây kulai đi chơi lời này. Sưu dây bên này gì. Ai chú cầm ngô cha đây ngô cha đây mau chứ. cầm cha đi nếu thì sẽ thắp đi cái tàu rồi nga ba ra tàu rồi xa đi. Chú chắc giờ bên nó bằng anh chú số đó bên nó lôi đây vậy. Ai đủ không có lôi được bây giờ mày ăn sẽ bảo tàu được bây giờ nó không được không được tàu đi. Ai đủ không có chấp nhận đi cái mai tàu đi đã. Anh đồ lại đấy cô Vĩnh. Đồ lại đấy. Đồ lại đấy cô Vĩnh rồi bạn. Cái đấy đồ lại lâu rồi bạn. Luôn bên đây phải mua thà Vĩnh. Muốn trang người đâu rồi. Ôi mà. Anh chân là luôn bạn. Mở. Mà nó có mấy phẩm trâu nó bị mà chỉ phẩm cầm được mà ít tuổi mệt. Đây một cái trà kìa. Tôi mà làm gì? Ôi mà gia đình mình có thể mà tôi nó gì bu. Đã. Trà gà. Cha ô tô lấy đấy bu. Chúng tôi lấy trà gà. Cha. Hả? Ok. Có một hình là phải cho là đi cái máy trong đi đã. Sao nè? Cha thì thấy mấy quả đi cái tí lấy tới bấy ngon. Chưa kìa. Chưa. Hả? Khi tao em ok nhỉ? Tao ấy là nó mới mua giàu rồi chứ. Má. Không giàu cái này. Ya mấy phân băng ngầm ra xem mà gì. Quả mình được gì nhỉ? Ngon vừa thì hình như làm mà kia đó. Làm cái gì gần. Sanaga, kobiga, baza, ayuki sa singi breakfast ki. Ngau ba tiffin pi ki bagi. Punna ngau sa lẻ vào một cái trụ. Mày ăn thì nó ra phải trụ. Mà ho mới hừa kìa. Mày ăn cứ tăng tài trong nó riêng biếu. Khi nó ra phải trụ. Má này hít nó cha mình này sinh đặc bao mà có cái dùng ngứa thợ này. Ôi má, sao vậy đó? Ha, ôi sao cái lửa đây đây? Phải á. Mấy xem là ham đâu rồi bạn. Không thấy tôi ra gì vậy? Ha? Không thấy tôi ra gì vậy? Có hai gì bro? Cái đó là sao anh ạ? Sao không rồi? Nâng cái số tôi ra này chai nhật ra. Anh mà mình sẽ học cái này. Trên mạng nó sao cả liền. Không chân gì đâu. Một con ngà mà đúng gì đâu. Tao thấy là không. Quay đá này mình là cái qua kìa. Anh xin làm đại rồi quay đá không cần người này bạn. Hey, nang cái số đồ đây nó quay tàu tôi nào? Quay đá.
ꯂꯩꯔꯤꯉꯩꯗ ꯀꯩ ꯋꯥꯕꯤꯗ ꯀꯩꯉꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕꯅꯤꯅꯅꯦ ꯃꯥ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯀꯟꯒꯅꯦꯕ ꯃꯋꯥ ꯂꯧꯗꯦ ꯗꯨꯅꯤꯌꯥ ꯃꯋꯥ ꯂꯧꯗꯦ ꯁꯪꯁꯥꯔ ꯃꯋꯥ ꯂꯧꯗꯦ ꯗꯨꯅꯤꯌꯥ ꯃꯥꯡꯒꯦ ꯃꯥꯡꯒꯦ ꯃꯥꯡꯖꯁꯅꯨ ꯑꯩ ꯅꯪꯇ ꯃꯥꯡꯗ꯭ꯔꯒ ꯂꯣꯏꯔꯦ ꯍꯣ 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 ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯩꯒ ꯅꯪꯒ ꯃꯥꯡꯗꯕꯩ ꯃꯊꯧꯅꯤ ꯑꯩ ꯍꯧꯖꯤꯛ ꯈꯨꯗꯨ ꯀꯨꯜꯂꯒ ꯑꯃꯨꯛ ꯆꯥꯈꯠꯂꯦ ꯑꯩ ꯆꯥꯕ ꯉꯝꯒꯅꯤ ꯆꯥꯁꯜꯂꯣ ꯆꯥꯁꯜꯂꯣ ꯉꯔꯥꯡ ꯚꯤꯇꯥꯃꯤꯟ ꯆꯥꯕ꯭ꯔꯥ ꯅꯨꯡꯗꯥꯡ ꯆꯥꯔꯨꯅꯨ ꯚꯤꯇꯥꯃꯤꯟ ꯂꯩꯔꯛꯏꯗꯣ ꯆꯥꯡ ꯅꯥꯏꯅ ꯆꯥꯎꯕ ꯍꯤꯗꯥꯛꯇꯣ ꯑꯩꯅ ꯀꯥꯎꯔꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯤꯖꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯩ ꯅꯄ꯭ꯔꯥꯏꯗꯨꯒ ꯊꯥꯔꯗꯤ ꯅꯪꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯔꯣ ꯍꯥ ꯑꯗꯨꯔꯥꯏꯕ ꯑꯗꯨꯗ ꯍꯤꯗꯥꯛ ꯄꯤꯖꯅꯤꯡꯗꯕ ꯅꯪꯕꯨ ꯅꯨꯡꯁꯤꯗꯣ ꯀꯩꯗ ꯅꯨꯡꯁꯤꯔꯣ ꯃꯤ ꯅꯨꯡꯁꯤꯕꯒꯤ ꯍꯤꯗꯥꯛꯀ ꯃꯔꯤ ꯂꯩꯅꯗꯦ ꯂꯥꯡꯅꯨ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯗꯤꯅꯦ ꯑꯩꯁꯨꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯍꯣꯔꯦꯟ ꯀꯔꯤ ꯃꯊꯧ ꯇꯥꯏ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯥ ꯀꯔꯤ ꯆꯥꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯝꯕꯒꯤ ꯐꯤꯕꯝ ꯑꯝꯇ ꯂꯥꯛꯇ꯭ꯔꯥ ꯃꯥ ꯃꯄꯥꯡꯒꯜ ꯁꯣꯜꯂꯤꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤ ꯗꯥꯏꯠ ꯄꯤꯐꯝ ꯊꯣꯛꯏ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯊꯧꯅꯤ ꯃꯔꯝꯗꯤ ꯅꯪꯅ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯑꯗꯨꯗꯤ ꯍꯧꯗꯣꯛꯑ ꯍꯥꯏꯗꯦ ꯃꯦꯗꯥꯝ ꯍꯧꯒꯠꯄꯤꯔꯣ ꯖꯥꯅꯨ ꯍꯧꯒꯠꯄꯤꯔꯣ ꯅꯊꯤ ꯐꯥꯏꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯣꯛꯄꯤꯔꯨꯔꯣ ꯆꯥꯛ ꯆꯥꯈꯤꯒꯦ ꯅꯥꯕꯣꯅꯤ ꯅꯪꯕꯣ ꯍꯥꯏꯇꯥꯏꯅꯦ ꯅꯪꯒꯤꯗꯣ ꯀꯥꯔꯟ ꯇꯥꯏ ꯅꯪ ꯋꯥꯔꯤꯗꯣ ꯑꯩ ꯉꯥꯗꯅ ꯀꯩꯅꯣ ꯈꯪꯗꯕ ꯑꯩ ꯉꯥ ꯆꯥꯅꯤꯡꯗꯦ ꯉꯥ ꯕꯖꯥꯔꯒ ꯉꯥ ꯇꯥꯎꯕꯗ ꯍꯥꯎꯕꯅꯤꯅꯦ ꯑꯃꯦꯔꯤꯀꯥꯅꯤꯅꯦ ꯑꯩ ꯆꯥꯕ ꯅꯪ ꯆꯥꯎ ꯅꯅꯥ ꯄꯤꯖꯔꯣ ꯉꯧꯕ ꯍꯥꯎ ꯑꯩꯅ ꯑꯉꯧꯕꯕꯨ ꯀꯥꯏꯗ ꯁꯣꯏꯔꯣꯏꯗꯣꯏꯅꯣ ꯉꯥ ꯆꯥꯊꯣꯛ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯋꯥꯔꯦ ꯑꯩ ꯆꯥꯛ ꯆꯥꯗꯒꯤ ꯃꯉꯣꯟꯗ ꯀꯦꯃꯦꯔꯥ ꯀꯥꯞ ꯂꯩꯔꯦ ꯅꯉꯣꯟꯗ ꯀꯅꯥ ꯀꯥꯞꯄꯤꯔꯛꯏꯒꯦ ꯅꯁꯛꯇꯣ ꯐꯖꯕ ꯑꯅꯨ ꯈꯨꯃꯟ ꯍꯧꯖꯤꯛꯅꯦ ꯒꯨꯂꯥ ꯀꯧꯇꯥ ꯑꯀꯣꯞꯄ ꯃꯥꯟꯁꯤꯜꯂꯛꯑꯦ ꯑꯩ ꯅꯣꯡꯃꯒꯤ ꯃꯌꯥꯡ ꯀꯪꯁꯤꯜꯂꯛꯇꯅ ꯍꯧꯖꯤꯛ ꯐꯤꯕꯝ ꯌꯥꯝ ꯊꯤꯔꯦ ꯑꯗꯨꯅ ꯑꯩꯁꯦ ꯁꯅꯥꯕꯨꯟꯁꯦ ꯅꯧꯅ ꯂꯩꯔꯛꯄ ꯃꯇꯝꯗ ꯐꯖꯗ꯭ꯔꯥ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯣꯞꯁꯜꯂꯛꯄꯗ ꯁꯅꯥꯕꯨꯟ ꯀꯣꯞꯁꯜꯂꯛꯄꯗ ꯃꯥꯟꯁꯤꯜꯂꯛꯑꯦ ꯃꯥꯏꯁꯦ ꯃꯐꯝꯗ ꯀꯣꯞꯄꯛꯑꯦꯕ ꯅꯪ ꯅꯃꯥꯏ ꯑꯣꯏꯖꯔꯤꯅꯤꯅꯦ ꯑꯩꯅ ꯇꯧꯍꯜꯂꯤꯔോ ꯅꯪꯅ ꯇꯧꯍꯟꯗꯣꯏ ꯁꯦ ꯀꯅꯥ ꯇꯧꯍꯟꯗꯣꯔꯤꯒꯦ ꯎꯗꯅ ꯅꯨꯡꯉꯥꯏ ꯂꯩꯁꯦ ꯑꯩꯅ ꯇꯧꯍꯜꯂꯤꯔꯣ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯍꯟꯗꯣꯏ ꯁꯦ ꯀꯅꯥ ꯇꯧꯍꯟꯗꯣꯏꯅꯣꯕ ꯑꯩ ꯇꯧꯗꯣꯏꯔꯣꯁꯦ ꯅꯪꯅ ꯆꯥꯛ ꯆꯥꯗꯕꯕꯨ ꯑꯩꯅ ꯇꯧꯍꯜꯂꯤꯔꯣ ꯅꯉꯣꯟꯗ ꯀꯅꯥ ꯆꯥꯅꯣ ꯍꯥꯏ ꯑꯩ ꯋꯥꯅ ꯂꯩꯕꯩꯅꯤ ꯋꯥꯕꯗꯨꯅꯤꯅꯦ ꯊꯕꯛ ꯁꯨꯕ ꯋꯥꯕ ꯌꯥꯝ ꯆꯠꯁꯟꯒꯗꯕꯅꯤꯅꯦ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯠ ꯑꯔꯥꯡꯕꯗ ꯀꯔꯛꯑꯒꯦ ꯅꯪꯅ ꯂꯩꯔꯝꯃꯗꯤ ꯑꯩ ꯊꯕꯛ ꯁꯨꯒꯗ꯭ꯔꯣ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯋꯥꯒꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯁꯛ ꯊꯤꯖꯤꯟꯒꯗ꯭ꯔꯣ ꯍꯥ ꯅꯪꯅ ꯂꯩꯔꯝꯗꯕꯩꯅꯦ ꯅꯌꯥꯡ ꯀꯪꯕꯗꯨꯒꯤ ꯅꯁꯛꯇꯣ ꯖꯦꯡ ꯖꯥꯔꯤꯃꯤꯅꯦ ꯅꯣꯏꯊꯣꯛꯑꯝꯃꯗꯤ ꯅꯪꯕꯨ ꯖꯦꯡꯐꯝ ꯈꯪꯉꯣꯏꯅꯦ ꯋꯥꯁꯦ ꯂꯩꯊꯣꯛꯈ꯭ꯔꯦ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇ ꯁꯅꯥꯕꯨꯟ ꯀꯣꯞꯄ ꯃꯥꯜꯂꯦ ꯍꯥꯏꯔꯝꯕꯗꯨꯅ ꯌꯥꯡ ꯀꯪꯕꯗꯨꯅ ꯐꯖꯔꯤꯅꯤ ꯀꯥ ꯍꯥꯏꯅ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯦ ꯌꯦꯡꯉꯨ ꯁꯅꯥꯕꯨꯟ ꯀꯣꯞꯄꯗ ꯔꯥꯁꯤ ꯂꯩꯕ ꯁꯅꯥꯕꯨꯟ ꯀꯣꯞꯄꯗꯨꯅꯤꯅꯦ ꯍꯣꯏ ꯕꯨꯡꯉꯣ ꯊꯝꯃꯣ ꯐꯣꯟꯗꯣ ꯇꯥꯖꯟꯗ꯭ꯔꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯊꯝꯕꯤꯔꯣ ꯕꯥꯏ 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 ꯅꯋꯥ ꯂꯧꯗꯦ ꯃꯌꯥꯝ ꯄꯩꯁా ꯇꯥꯟꯕ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏ ꯑꯗꯣ ꯍꯥꯏꯁꯤꯅꯤ ꯍꯥꯏꯅ ꯀꯥꯟꯅꯗꯦ ꯐꯖꯅ ꯋꯥꯏꯑꯦꯕ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10:30 11 12 ꯐꯥꯎꯗ ꯑꯩꯅ ꯇꯨꯝꯗꯅ ꯊꯕꯛ ꯁꯨꯕꯁꯦ ꯅꯨꯃꯤꯠ 10 3 9 ꯑꯗꯨꯃꯥꯏꯅ ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯨꯅ ꯍꯛꯆꯥꯡ ꯌꯥꯝ ꯁꯣꯛꯑꯦ ꯑꯩꯒꯤ ꯃꯥꯏꯁꯤꯁꯦ ꯌꯦꯡꯉꯨ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯜꯂꯦ ꯁꯤꯒꯁꯨ ꯀꯣꯞꯁꯜꯂꯕꯅꯦꯕ ꯃꯥꯏꯁꯦ ꯌꯥꯝ ꯄꯤꯛꯁꯜꯂꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯂꯥꯏꯔꯤꯛ ꯄꯥꯔꯤꯌꯦ ꯑꯗꯣ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯄꯥꯅꯤꯡꯗ꯭ꯔꯦ ꯋꯥꯔꯦ ꯃꯥ ꯁ꯭ꯀꯨꯜꯗꯩ ꯍꯜꯂꯛꯄꯒ ꯇ꯭ꯌꯨꯁꯟ ꯌꯥꯎꯔꯦ ꯇ꯭ꯌꯨꯁꯟ ꯌꯥꯎꯔꯒ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛꯀ ꯃꯄꯥꯅ ꯁꯟꯗꯥꯗ ꯂꯧꯔꯤꯅꯦꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯅ ꯏꯆꯥꯇꯣꯝꯕꯤ ꯇꯨꯝꯈꯔꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦꯀꯣ ꯃꯣꯏꯅ ꯄꯤꯔꯛꯄ ꯗꯤꯖꯥꯏꯟꯅꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯔꯛꯑꯣꯅꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯅꯦ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯇꯣꯏꯅꯤ ꯇꯣꯞꯅꯦꯕꯀꯣ ꯃꯣꯕꯥꯏꯜꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯎꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯩꯅ ꯍꯧꯒꯠꯂꯝꯕꯅꯦꯕ ꯁꯤꯁꯦ
ꯑꯩꯅ ꯍꯧꯒꯠꯂꯝꯃꯒ ꯑꯩꯈꯣꯏ ꯗꯥꯗ ꯑꯩꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯗꯥꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯀꯩ ꯍꯥꯏꯕ ꯑꯗꯨ ꯃꯥ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯉꯝꯗ꯭ꯔꯦ ꯇꯧꯈꯠꯂꯒꯅꯦ ꯂꯣꯏ ꯍꯟꯗꯣꯛꯈ꯭ꯔꯦꯕꯀꯣ ꯃꯥ ꯍꯩꯇꯗꯅ ꯑꯗꯨꯗꯨꯒꯤ ꯉꯛꯁꯦ ꯐꯩꯕꯒ ꯃꯥꯜꯂꯦ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯍꯌꯦꯡ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯁꯝ ꯀꯛꯊꯠꯇꯣꯔꯦ ꯍꯧꯖꯤꯛ ꯆꯥꯊꯣꯏꯕꯤꯒꯤ ꯃꯁꯝ ꯆꯥꯏ ꯈ꯭ꯋꯥꯡ ꯌꯧꯗꯣꯔꯕꯅꯤ ꯑꯗꯣ ꯃꯁꯝꯁꯦ ꯃꯥ ꯀꯛꯊꯠꯇ ꯌꯥꯗ꯭ꯔꯦ ꯀꯛꯊꯠꯄꯤꯔꯣꯏ ꯎꯕ ꯉꯝꯗ꯭ꯔꯦ ꯃꯥꯁꯨ ꯃꯈꯥꯗ ꯁꯤꯗ ꯁꯤꯗ ꯇꯧꯍꯟꯁꯦ ꯍꯥꯏꯔꯣ ꯑꯩꯁꯨ ꯂꯣꯏ ꯍꯩꯕꯅꯤ ꯁꯝ ꯀꯛꯄꯁꯨ ꯍꯩꯕꯅꯤ ꯐꯤ ꯇꯨꯕꯁꯨ ꯍꯩꯕꯅꯤ ꯆꯥꯛ ꯊꯣꯡꯕꯁꯨ ꯍꯩꯕꯅꯤ ꯂꯣꯏ ꯊꯤ ꯐꯥꯏꯕꯁꯨ ꯍꯩ ꯊꯤ ꯐꯥꯏꯕꯁꯨ ꯍꯩ ꯀꯣꯏꯕꯁꯨ ꯍꯩꯕꯅꯤ ꯑꯩꯅ ꯍꯩꯇꯕ ꯑꯝꯇ ꯌꯥꯎꯗꯦ ꯁꯤꯅꯤ ꯑꯅꯨꯒꯤ ꯇꯦꯂꯦꯟ ꯈꯪꯉꯦꯗꯅ ꯊꯤ ꯐꯥꯏꯕꯁꯨ ꯍꯩ ꯍꯩꯕꯗ ꯃꯅꯥꯒ ꯆꯞꯊꯠꯂꯨꯅꯤ वीडियो कॉल करूँ ना 이거 왜? 나 우리 살뜰 실라봐 실리 보통가 누워가누 사겐비 놀라가누 놀라디 티레가누 ꯅꯨꯃꯤꯠꯇꯒ ꯊꯤꯗ ꯑꯩ ꯁꯤꯃ ꯇꯣꯟꯁꯦ ꯆꯞ ꯇꯧꯗꯣꯏꯅꯤ ꯁꯤꯃ ꯇꯣꯟ ꯌꯥꯗꯕꯤ ꯑꯣꯏꯔꯝꯃꯦ ꯇꯨꯠ ꯂꯧꯔꯥ ꯐꯖꯕꯅ ꯁꯅꯥꯕꯤ ꯄꯛꯆꯕꯅ ꯂꯣꯏ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕꯒꯤ दावे चला के जेमो ꯒꯥꯖꯦ ꯌꯥꯔꯦ ꯑꯩꯈꯣꯏ ꯆꯥꯊꯕꯤ ꯐꯖꯔꯕ ꯌꯦꯡꯉꯨ ꯃꯁꯝ ꯀꯛꯄꯗꯤ ꯃꯌꯥꯝ ꯐꯖꯔꯕ ꯌꯦꯡꯉꯨꯁꯦ ꯃꯁꯝ ꯀꯛꯊꯠꯄꯤꯔꯦ ꯏꯆꯥꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯃꯥ ꯋꯥꯏ ꯁꯪꯖꯔꯅꯤ ꯃꯥꯗꯥꯝ ꯋꯥꯏ ꯆꯤꯜꯂꯦꯕ ꯁꯝ ꯁꯥꯡꯉꯤꯁꯦ ꯑꯗꯨꯒꯤ